State amasung Central Security Force ki apunba team amana Jiribam Police Station akonba Chandrapur area dagi WY tablet lak amaga lising humpu miyoi amadagi ngarang numidang wairam Phagatkhre haidi hiramasigi matang da police ki pau amana hai Imphal dagi Assam ki kasar tamna National Highway number 37 da registration number AS24AC 3721 oiba truck amada lona yadaba drug sing pugadawre haibagi akaknaba pau ama fangki pau adu hek fangbaga Manipur police ki team amana executive magistrate yauna haidiba truck adu sakhangdaba driver amana thauraga lakpadagi Chandrapur gi area dagi ngarang numidang wairam pung 3 nifu mangarom taba duwaida faki truck adu Central Force ki personnel sing yauna thiba humbagi thabak chathabada WY tablet yauba packet Tarataruk Fangbangam Hariba packet sing adu hangdoklaga yengba matamda packet amamamda sachet yankayang kayaram batengna ki Hariba sachet sing adugi manungda WY haina thaba tablet chani yaurambani tablet sing adu punna lak amaga lising humfu oirambaga loinana madugi arumbana kg 19 ga gram chatruk oiramki khudakta polam sing aduga konana truck amadi madubu thaurakhiba kasardagi Ilaz Ali Laskar Kauba miyoi ama Phagatkhre makhataba legal gi action lokhatnabagi damak driver yauna faraba polam sing adu mari leinaba singda sinakre haina pau asina makhatari